ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯋꯥꯔꯤ ꯃꯆꯥ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯨ ꯑꯍꯣꯡꯕ ꯄꯨꯔꯛꯎ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯖꯣꯟ ꯑꯦꯐ ꯀꯦꯅꯦꯗꯤꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯄ꯭ꯔꯣꯐꯥꯏꯜ ꯑꯣꯐ ꯀꯔꯦꯖ ꯍꯥꯏꯕ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯉꯣꯟꯗ ꯊꯥꯔꯛꯄ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯋꯥꯔꯣꯜ ꯑꯃꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯑꯃ ꯂꯤꯖꯔꯤ꯫ ꯃꯇꯝ ꯑꯗꯣ ꯀꯦꯅꯦꯗꯤ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅ ꯂꯥꯟ ꯆꯪꯂꯨꯕꯗ ꯁꯣꯛꯇꯨꯅ ꯂꯥꯌꯦꯡꯗꯨꯅ ꯂꯩꯕ ꯃꯇꯝꯅꯤ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯃꯨꯡꯗ ꯁꯥꯡꯅ ꯂꯩꯔꯛꯄꯒꯤ ꯍꯧꯅꯕ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯁꯣꯟꯊꯕ ꯄꯨꯟꯁꯤꯒꯤ ꯑꯐꯕ ꯁꯔꯨꯛ ꯑꯃꯠꯇ ꯎꯔꯛꯇꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯍꯤ 60 ꯁꯨꯔꯕꯤ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗ꯭ꯔꯕꯤ ꯍꯅꯨꯕꯤ ꯑꯃꯅ ꯆꯤꯊꯤ ꯑꯃ ꯏꯔꯛꯂꯝꯃꯤ꯫ ꯆꯤꯊꯤꯗꯨꯒꯤ ꯃꯔꯣꯜꯗꯤ, ꯃꯤꯁꯇꯔ ꯀꯦꯅꯦꯗꯤ, ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄꯥꯔꯇꯤꯗ ꯚꯣꯠ ꯑꯃꯨꯛꯇ ꯊꯥꯗꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯁꯤꯗ꯭ꯔꯤꯉꯩꯁꯤꯗ ꯑꯃꯨꯛꯇꯪꯗꯤ ꯄꯥꯔꯇꯤ ꯑꯁꯤꯗ ꯚꯣꯠ ꯊꯥꯗꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯃꯤꯔꯦꯞ ꯑꯣꯏꯕ ꯑꯩꯅ ꯄꯥꯝꯃꯤ꯫ ꯋꯥꯈꯜ ꯁꯣꯟꯊꯗꯨꯅ ꯃꯇꯝ ꯃꯥꯡꯍꯜꯂꯒꯅꯨ꯫ ꯅꯍꯥꯛꯀꯤ ꯍꯧꯈꯤꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯄꯨꯟꯁꯤꯗꯨꯒꯤꯗꯃꯛꯇ ꯅꯨꯡꯅꯥꯡꯕ ꯊꯥꯗꯣꯛꯇꯨꯅ ꯅꯍꯥꯛꯀꯤ ꯂꯪꯂꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯃꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯔꯣ꯫ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤꯕ ꯊꯕꯛ ꯇꯧꯅꯕ ꯊꯧꯔꯥꯡ ꯇꯧꯔꯣ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯋꯥꯔꯣꯜ ꯑꯗꯨꯅ ꯀꯦꯅꯦꯗꯤꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯍꯣꯡꯕ ꯄꯨꯔꯛꯈꯤ꯫ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯔꯛꯂꯒ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯄꯨꯝꯅꯃꯛ ꯈꯣꯝꯖꯤꯟꯗꯨꯅ ꯗꯦꯃꯣꯀ꯭ꯔꯦꯠꯀꯤ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯑꯣꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯃꯤꯈꯜ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯃꯥꯏꯁꯨ ꯄꯥꯛꯈꯤ꯫ ꯖꯣꯟ ꯑꯦꯐ ꯀꯦꯅꯦꯗꯤꯗꯤ 10 ꯁꯨꯕ ꯆꯍꯤꯆꯥꯒꯤ ꯑꯃꯦꯔꯤꯀꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅꯕ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯃ ꯑꯣꯏꯕ ꯉꯝꯈꯤ꯫ ꯃꯊꯛꯇ ꯄꯟꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯅꯦꯗꯤꯅ ꯃꯇꯨꯡꯗ ꯏꯈꯤ, ꯆꯤꯊꯤ ꯑꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯇꯣꯅꯤꯛ ꯑꯃ ꯑꯣꯏꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯆꯤꯊꯤ ꯑꯗꯣ ꯐꯪꯂꯝꯗ꯭ꯔꯕ ꯑꯩꯍꯥꯛ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯃꯤꯈꯜ ꯊꯦꯡꯅꯔꯝꯗꯕ ꯌꯥꯏ, ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯄ꯭ꯔꯣꯐꯥꯏꯜ ꯑꯣꯐ ꯀꯔꯦꯖ ꯑꯁꯤꯁꯨ ꯏꯔꯝꯗꯕ ꯌꯥꯏ꯫ ꯐꯖꯕ ꯋꯥꯍꯩꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯋꯥꯍꯩ ꯄꯤꯕꯒꯤ ꯑꯉꯛꯄ ꯁꯛꯇꯤ ꯂꯩ꯫ ꯑꯩꯈꯣꯏꯅ ꯇꯟꯖꯥ ꯍꯦꯛ ꯐꯪꯕꯒ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯅꯨꯡꯁꯤꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯃꯗꯤ ꯊꯥꯒꯠꯄꯤꯕ ꯀꯥꯎꯔꯣꯏꯗꯕꯅꯤ꯫ ꯃꯁꯤꯅ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗ ꯀꯌꯥ ꯆꯥꯎꯅ ꯑꯍꯣꯡꯕ ꯄꯨꯔꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯣ ꯃꯇꯝꯅ ꯑꯗꯨꯝ ꯎꯠꯂꯛꯀꯅꯤ꯫